HOUKHIBA TANG TARATARUKTAGI NGASI PHAOBA THIBA KHANGDANA LEIRIBA LUWANGTHEM MUKESH की LANGLA LANGJIL PUTHOKNABA HOTNABADA AREIBA PAMBEI KHUDINGMAK SHIJINNANABA KEIShamthong की Mla Sapam Nishikant Manipur की Governor Ajay Kumar Bhalla Da Takshinkhre ngasi nungthil pung 3 kunrom taba duaida Mla Sapam Nishikant Raj Bhavan da chatuna Mapam KHANGDANA Mangraba LUWANGTHEM MUKESH की LANGLA LANGJIL PUTHOKNABA Governor Ajay Kumar Bhalla Da memorandum ama pisinki memorandum aduda maru oina paliba wafamdi Manipur Police amasung mari leina authority na MUKESH की mtangda chathariba thizin humjinbagi thabak asi hena cancel hanbiyo masida mathautaba resource sizinaduna amadi technology ki mateng loduna MUKESH की LANGLA LANGJIL puthokpiyu haiba wafam sing asini MLA Nishikant na governor ga unaruraba matung Raj Bhavan ki geta paumi singa ngaihak unaki unaba duda mahak na hai MUKESH mangkhibagi matangda governor gi akanba miting changnabagi wafam thamlamki hiramasida governor su pukning changbaga loina mari lenaba authority ki maikaidagi MUKESH ki LANGLA LANGJIL phangnaba angamathakta hotnari haiba wafam governor na thamlaki amaromda army ki brigadier amadi Manipur Police ki DGP ga su wari sanabalai makoi gi maikaidagi MUKESH ki matangda numit khudingi governor da update tawri haina thamlaki MUKESH naga furupna khundaba ngarian hairiba khul asi fauraga chatki haibigi wafam leite loina hairiba khul asida Assam Rifles amasung Manipur Police ki checkpost sing su leiribani checkpost sing adu lalaga MUKESH chatki haibigi wafam leite MUKESH da mafam khangdana mangkhiba ngasiga thana numit 13 ni sure mahakna thaukiba gari adusu ngasi fawba thiba phangdana leiri macha kainabagi awamaisa nangnibi imung manu amate Miyamge yenglaga governor na akanba miting changduna MUKESH ki mari makhong athubada puthoknaba hotnabiyo haiba wafam su governor da thamlamki haina MLA Nishikant makata na paumi singda paudamlaki Governor साहब से अखोई JSC ने जो उन्हें बा अजुना ngasa अखोई appointment लौजरे अदो हमना kind of him अखोई फंगजरे अदुगा फजना update तौरे आई ngarang brigadier boral के सुवारी साने मा ngarang phone तौरामी ngasi ju DG का वाई साने राजीव सिंह का अदो governor दी already updated नी अदुबु अखोई की तवम थोकपा हाइबम थोकपा अदुम यंगजिनबिना बहाय but ngasi दी मिमिति ट्रामा थोई नी सुरे मा missing हुई होता मुकेश तो अदो मोइसो अदुम कन्ना होनारी दे आर्टेड अदुम गायरे माजे पूरा वैनिश तौरे ना माजे नुक्ति की डीजी ना हाय बा मोय अदुम अपडेट लौरी अद डीजी चाइ वाइ सतिंग वाइ साने बा आई कैनो कई लेटेस्ट कई अपडेट लई गवर्नर दो उना मायना गवर्नर हैज बीन अपडेटेड एवरी डे ही इज बीइंग अपडेटेड एवरी डे अन हौजिक लेबो नहानदगी केम फंगदे गाड़ी सु पूरा मांगरे मोय अदुम हाय बा अदुना अतई एंगल कई येंगदो न खंगदरे खंगदे अदु हाइदो हौजिकी मोय ngaरियान हैबा नागा ताबे एरिया दो अदुददी माजे क्रॉस तौदे बिकॉज असम राइफल कांगू मोइसु लैमा ने चेक पोस्ट है अदो मा सुंगांग लागते अदगी पुलिस ने जो मोइसु चेक पोस्ट ले अदो सुंगांग लागते है अदो माई गाड़ी सु पूरा हौजे अदु मंगाय हौजे केम तो असि चेक्शन येंगबियो येंगी खंग अदो अखोय मयाम से ममा पा से यम वारे एवरीबॉडी इज गोइंग थ्रू एंजाइटी मोय डिस्ट्रेस यम लेरे अदुना थुना ngamnaba aduma adum honani adum हाय